Manipur University ke campus ta masing yamlaba security force na ngarang numidang changshinlaklaga University ASIGI Maheiroi SHING Amadi AKOIBADA LEIRIBA Meeyam Da Harassment pi Haiba Wahouda Maheiroi SHING Amadi LEIKAI gi Meeyam na YANINGDABA gi Khongjang Changshinkhre Khongjang adada saruk yakiba Manipur University ke Maheiroi amanhai authority ge ayaba yaudana University ke campus ta changshinlaklaga security force na University ASIGI Maheiroi SHING Amadi AKOIBADA LEIRIBA Meeyam Da Harassment piriba ase akanba maungda condemn tawi haike nakalamaramda Khongjang adugi sarukama oina NIA na fazan kiba arambai tengol gi tengoloi sing athubada condition amata yaudana thadorakadabani haiba tongan ba kholau kaya sa lauke ताबा मतमददी अखोई प्रजा मयामना चेन चोंगदुना होने सिगी मतमददी स्टेट फोर्स अमदी सेंट्रल फोर्स कामा तुदे अखोई इचिनाउसिंग नतना कनाम तुदे अदुगा नसिंग मक्तसु अखोई फयेंगदा अखोई की कुकीसिंग मै थाक मतमदा कन्वीनबा कनामता लेते सिगुंबा कनगनी हाना थोलैबा अखोई की इचिनाउसिंग फजिन पुनसिंदुना तौबा अदुगा ngasi कईगिदमक्ता ing na singa lecturer university sida central force amadi state force na authority ke aya yaudana sanction biraka da Maheiroi sing da harassment piba amadi lekai sida lebiriba imai ben sing da sumaina harassment piba se masi lebiriba praja sing amadi Maheiroi khunai gi mai kai da ki taseng na yaningde